Facebook Messenger da fazadaba wahi wata sizinaduna nupi da message tharuba miyoy ama phare. Facebook Messenger dagi nupi macha amada fazadaba wahi wata sizinaduna message tharui haiba miyoy ama cybercrime police na phare haide. Cybercrime police na faraba miyoy adu Khetri awang laikai Khetri gaw dagi Muhammad Sajid Khan sahi kun mathoi ni haide. Pawasina profile da Prince Ali haina mingthon ba masak khangdaba Facebook account amadagi nupi amagi Facebook account da tabada nungaitaba fazadaba wahi wata sizinaduna message thazilai haibadagi nupi adugi apokpana cybercrime police station da complaint tawrakhibani haide. Complaint asigi matungina Muhammad Sajid Khan haiba miyoy ase cybercrime police na phagatkhibane. Mahak atopa tongan ba case ani dasu Channaba miyoy ni haiba khangba ngamkhe. Mahak na profile da henthoi apang amade sathiba pakhang thonba sasinaba Facebook account sizinaduna tongan ba nupi singda sexually harass tawbada Channaba miyoy ni haibaga loinana miyoy asidagi sim card ahum ga loinana mobile phone amasu phagatpa ngamle haide. India da second dose tika tharaba matungda COVID na naba miyoy lising marfu taret thengnare. Source Laivaksin bathungbada second dose tika tharuraba matungda miyoy lising marfu taret COVID positive oide. Masigi manungda chada nifuga taruk Kerala dagi ni haina Health Ministry ge masak naiba mana news agency da phongdorok li haide. Kerala da first dose tika tharuraba matungda COVID na naba lising marifu thengnaki aduga lising nifu na second dose tika tharaba matungda ni haina source asina haide. Anabagi sample chanirom genomic sequence athabada mutation natraga variant ti thengnare haina source asina makha tare. Hauzik authority na nouba variant ke oithokba leibra haibadu mitna singna yengsilli haide. Kerala asi numit khudingi anaba masing yamna thengnaba state oide. Ngasisu lising kun mathoi chamri ga kun taret nauna thengnaki aduga chamaga marfu dara taret na sikhi. Hauzik genome sequencing sathanaba honari haide. Class 11 gi Ming Channaba lainga ki higher secondary school singda mahiroi sing Thomjinnarakpada gi COVID ki SOP Salak sare. COVID-19 laichana maram oiduna Manipur gi mahiroi sing school kaduna lairik tamba phangdabana maram oiraga promotion pikhraba Board of Secondary Education Manipur Bosem na loba class 10 high school living certificate examination 2021 ge result haukiba July 18 da lauthokpada punna mahiroi lising nifu taret ka chani ga nipan mag chada chama pass Thokhre. Pass tawkiba mahiroi sing asi laingak na class 11 da Ming Channaba ge ayaba pikhibaga loinana mahiroi sing na Ming Channaba honabada COVID-19 gi SOP Salak saduna laisat asi amuk hanna sandorokadra haibagi akiba poknare. Ngasi Imphal manung amadi akoibada tongan ba mafam singda leiba laingaki makada leriba higher secondary school singda mahiroi nupa nupi sing na class 11 da Ming Channaba ge ayuk angan badagi hauna school gi gate ta Thomjinnarakhe masing yamlaba mahiroi sing na TG Girls Higher Secondary, Ananda Singh Higher Secondary Academy, Johnstone Higher Secondary, Ibotonsana Girls Higher Secondary, Asina Chingba Made, Atai Higher Secondary Singda, Ming Channaba Thomjinnarakpada Migi Isau Thokhre. Pausi asina koina satuna yengsiluba matamda, TG Girls Higher Secondary School da, masing yamlaba mahiroi nupi masa sing na class 11 da, Ming Channaba Thomjinnarakhe. Loina na makhoi gi mateng pangba mama mapa amade, Mabung mokwana singbasu loinarakpadagi school mamangda migi isau thoktuna traffic jam phauba thokhe. COVID-19 gi SOP haibadi social distancing pungthu thugaiba haibadu oikhe. Maduna laingak na mahiroi sing class 11 da Ming Chanbada COVID-19 gi SOP ngak na Ming chalhana ba thabak paikhatabadagi COVID-19 gi SOP phongna thugaibagi thabak chatharakpagi maram oide. Higher secondary school kayagi mamangda nungthil pung ani phauba class 11 da Ming Channaba honabada migi isau thokle. Maduna COVID-19 gi ani suba web thengnari ngai cherak asida Imphal mayol amadi akoibada leiriba higher secondary school singda mahiroi singna Ming Channaba honabada phongna SOP thugaibagi thabak chatharakpadagi hairiba school sing asi COVID-19 ge hotspot oirakpa yabagi akiba leire. Class 11 da Ming Channaba honabada higher secondary school singgi mamangda migi isau thokliba COVID-19 gi SOP phongna thugaibagi thabak chathariba asi lainga ki mari leinaba authority ge mamit bagna urabasu niyom chumna SOP ngakna Ming Channaba gi thabak paikhatte. School singi mamangda duty tariba police personnel singna uraba phauba Ming Chanba lakliba mahiroi sing adu niyom chumna social distancing ngakna queue lebhan bagi thabak chathadaba asi miyamna pena khidrei.
लोइनना लैंगा की थौसिल चाउना सोइबदगे मणिपुर कोविड-19 की थर्ड वेव थोहनबगी सिलिब्रा हाइना मियामना लैंगा अदुकी मतिक पेना खिद्रे अंगनवादी के ऑनरियम हेंगतखिबदा थागलकले था असिगी तरागा निपानदा तेलंगाना लैंगा की विमेन्स चिल्ड्रन डिसेबल अमसुंग सीनियर सिटीजन डिपार्टमेंट ना अंगनवादी वर्कर मिनी अंगनवादी वर्कर अमदी अंगनवादी हेल्पर सिंगी ऑनरियम हेंगतखिबदा ऑल इंडिया ट्रेड यूनियन कांग्रेस मणिपुर स्टेट कमिटी ना चेरोल अमदा थागतप फोंदोरकले चेरोल असिन हाई अंगनवादी वर्कर टीचर दा लुपा लिसिंग तरागा चमगा पिरमबदगी लिसिंग तरा हुमदोय चात्रुक यांखै पीबा मिनी अंगनवादी वर्कर टीचर दा लुपा लिसिंग तरुक पिरमबदगी लुपा लिसिंग तरेट का चनिपान पीबा मदे अंगनवादी हेल्पर सिंग दा लुपा लिसिंग तरुक पिरमबदगी लुपा लिसिंग तरेट का चनिपान पीनबा तेलंगाना गवर्नमेंट के गेजेट नोटिफिकेशन दा पल्ली हाइदे नॉर्थ ईस्टर्न रीजनल एग्रीकल्चरल मार्केटिंग कॉर्पोरेशन लिमिटेड हिंगरहनबा यूनियन कैबिनेट अयाबा पीख्रे डेवलपमेंट ऑफ नॉर्थ ईस्टर्न रीजनल मंत्रालय एम डोनर की शासन मखादा सेंट्रल पब्लिक सेक्शन ना ओइदिबा नॉर्थ ईस्टर्न रीजनल एग्रीकल्चरल मार्केटिंग कॉर्पोरेशन लिमिटेड हिंगरहनबगी दमक लुपा कोटी हुंबुद्रा तरेट लाख निफुगा मंगागी रिवाइवल पैकेज अमा फंड बेस सपोर्ट लुपा कोटी तरागा तरेट अमसुंग नन फंड बेस सपोर्ट लुपा कोटी होमपू लाख निफु मंगा प्रधानमंत्री ने थौबुरेल ओइदुना इकोनॉमिक अफेयर्स के मतंग द फमखिबा कैबिनेट कमिटी ने अप्रूव तौख्रे रिवाइवल पैकेज असी चनरक्तुना एनईआर गे लौमी सिंगना मखोई मखोई की पोथोक सिंग अदुगे मतिक चाबा ममल फंगलगने तोंगान तोंगानबा इनोवेटिव प्लानिंग सिंग ममिंग ओइना हाइरबदा हेना फबा फार्मिंग फैसिलिटी सिंग फंगनबा ऑर्गेनिक सीड सिंग अमसुंग फर्टिलाइजर की मतंग द लौमी सिंग ट्रेनिंग पीबा मालम की कैथेल द एनई लौमी सिंग गे पोथोक सिंग योखननबगी दमक पोस्ट हार्वेस्टिंग फैसिलिटी सिंग थंबा जीआई प्रोडक्ट सिंग रजिस्ट्रेशन तौननबा रिवाइवल पैकेज असिना एनईआरए एमएसी दा मतेंग पांगलगने कॉर्पोरेशन की रेवेन्यू हेंगलहलगने अमसुंग बीआरएस अमसुंग अतोपा कॉस्ट कटिंग मेजर सिंग नमरम ओइदुना ओवरहेड सिंग हंथलगनी अमसुंग कॉर्पोरेशन असिना सस्टेन बेसिस द प्रॉफिट सिंग फंगबा हौरगनी अमसुंग GOL लोन मखा पोंदुना लैरंबा दु लेपलगने एम्प्लॉयमेंट जनरेशन पोटेंशियल NER AMAC रिवाइवल चनरगलबा मतुंगदा फार्मिंग सेक्टर प्रोजेक्ट सिंग अमसुंग इवेंट मैनेजमेंट सेक्टर लॉजिस्टिक्स सिंग सॉर्टिंग अमसुंग ग्रेडिंग एंटरप्रेन्योरशिप अमसुंग मार्केटिंग द डायरेक्टली अमसुंग इनडायरेक्टली अनिमक्ता थबकी खुदोंग चाबा फंगलगने मियोय लिसिंग कुंट्रा हुमदोय रोमगी चांगदा थबक फंगलगनी हाइना पानरे GI टैगलिंग अमसुंग NER की ऑर्गेनिक पोथोक सिंग लैवाक असिगी अतोप मफम सिंग अमसुंग लैवाक असिगी वांगमदा योनबा सिना NER लौमी सिंगी सेल थुमगी ओइबा फिबम अदु फगरहनबा ngamlagani हाइदे अरोइबदा ताबिरिबा पुमनमकपु थागतजरे।